Sana khotnaba amasung nat ka mari leinaba thauramsingna aikhoida tambiriba parasing ase laushinanaba hotnabagi tangai fadaba lei haina Governor Ajay Kumar Bhalana phongdorakli NCC NE Region Headquarters Silonggi meeting makada NCC Group Headquarters Imphal na sinduna lamlong thongkhongda leiba artificial turf ground da pangtokiba NCC Ekta Cup loshinbagi thauramda wafum ase mahakna phongdokibane Under 17 Boys Football Tournament aduga mari leina Governor Ajay Kumar Bhalana hai competition asina aikoi khudingmakta discipline teamwork amadi amato oibagi wakhalon adu nahonana ningsing hanba ngamli tournament asigi mamingda yauriba ekta haiba wahai asigi wahantokti amato oiba haibane tournament asida tongan tongan ba background dagi lakpa cadet amadi mahiroi kyana saruk yabana wahantok asi ngasi tournament asina mapung fana ngakpa ngamle sana khotnabana aikoida akhangkanba amana amagi mateng pangnaba amadi mai pakpa amadi mai thibagi para kaya tambiri Masiga manana nat ka mari leinaba thauram singnasu aikhoida leiba sigi makhal makha kya gi chatnabi thaugalon amadi apunbagi saktam sagatpaga mari leinaba para kaya ama tambiri bane pumnamak ase aikhoina loishinaba hotnaba gi tangai fadaba lei Nakalamoromda National Cadet Corps NCC na leiba asigi naha kaya mareba maramdam nungshiba amadi discipline leiba mi amamam ohenna ba hotnabada lauriba thodang sing ase singthaningai ni NCC Ekta Cup nasu naha kaya punsida mai paktuna khunai asigi thogal tawba ngamnaba hotnabada achouba thodang lauri hainasu Governor Ajay Kumar Bhalana makata na phongdokhi Ngasi sanakiba tournament asigi final match ta NCC amasung RFA na lamba thengnaki match aduda NCC na RFA bu goal amasinyoda maithiba piduna NCC na champion oiki tharm adugi sarugam oina lamdam asigi saknarabi foxinga Mangka mayang namba mamasung saisakpa John Oinamge performance kaya witki Tharmaduda Deputy Chief Minister Losidiko NCC gi makokthongba officer cadet amadi mahiroi kyana sarugyaki